ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯇꯔꯦꯠꯁꯨꯕ ꯔꯤꯚꯥꯏꯁ ꯄꯦ ꯔꯨꯜ ꯆꯠꯅꯗꯕꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯃꯩ ꯃꯝꯕꯒꯤ ꯈꯣꯡꯖꯪ ꯂꯥꯛꯄ ꯌꯥꯔꯦ꯫ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯇꯔꯦꯠꯁꯨꯕ ꯄꯦ ꯔꯤꯚꯥꯏꯁ ꯔꯨꯜ ꯆꯠꯅꯗꯕꯒꯤ ꯃꯥꯌꯣꯛꯇ ꯃꯩ ꯃꯨꯊꯠꯄ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯦ꯫ ꯉꯁꯤ ꯇꯥꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯗꯤ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕ MSPDCL ꯑꯃꯗꯤ MSPCLꯒꯤ ꯀꯣꯑꯣꯄꯔꯦꯠ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯗꯤꯚꯤꯖꯟ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯕꯒꯤ ꯃꯊꯛꯇ ꯄ꯭ꯔꯤꯄꯦꯗ ꯀꯥꯎꯟꯇꯔ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯃꯩ ꯃꯨꯊꯠꯄꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯈꯣꯡꯖꯪ ꯑꯁꯤ ꯃꯅꯤꯄꯨꯔ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯏꯝꯄ꯭ꯂꯣꯌꯤꯁ ꯌꯨꯅꯤꯌꯟ ꯄꯥꯋꯔ ꯁꯔꯚꯤꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ MSPDCL ꯑꯣꯐꯤꯁꯔ ꯁꯔꯚꯤꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯔꯛꯇ ꯈꯨꯠꯌꯦꯛ ꯄꯤꯅꯔꯕ ꯃꯇꯨꯡꯗ JSC ꯑꯃ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯃꯅꯤꯄꯨꯔ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯏꯝꯄ꯭ꯂꯣꯌꯤꯁ ꯌꯨꯅꯤꯌꯟꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛ JSC ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯦ꯫ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗ ꯃꯤꯗꯩꯅ SD ꯃꯤꯗꯩꯁꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ STꯒꯤ ꯁ꯭ꯇꯦꯇꯁ ꯑꯣꯏꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯁꯤ ꯀꯨꯏꯔꯕ ꯗꯤꯃꯥꯟ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤꯗꯤ ꯇꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯐꯝ ꯊꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯒꯗꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯇꯥꯆꯣꯞ-ꯇꯥꯆꯣꯞꯄ ꯐꯤꯔꯦꯞ ꯅꯠꯇꯕ ꯌꯥꯝꯅꯃꯛ ꯃꯇꯤꯡ ꯂꯩꯕ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯤꯇꯩꯁꯨ ST ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯅꯤ꯫ ꯃꯥꯏꯀꯩ ꯑꯃꯗꯅ ꯃꯤꯇꯩꯁꯨ ST ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯑꯃ, ꯑꯇꯣꯞꯄ ꯑꯃꯗꯅ ꯃꯤꯇꯩ STꯒꯤ ꯁ꯭ꯇꯦꯇꯁ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯇꯩ ST ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯔꯛꯀꯗꯧꯔꯤꯕ ꯆꯪꯈꯣꯜꯂꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯁꯤꯟꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯇꯩꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ STꯒꯤ ꯁ꯭ꯇꯦꯇꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛꯇꯤ ꯌꯥꯝꯅꯃꯛ ꯃꯔꯝ ꯆꯥꯗꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯦꯠꯂꯤꯕ ꯑꯁꯤꯃꯛꯇꯤ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯇꯧꯕ ꯃꯥꯟꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯤꯇꯩꯕꯨ STꯒꯤ ꯁ꯭ꯇꯦꯇꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯟꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯄꯥꯟ ꯃꯤꯇꯩ ꯀꯟꯚꯦꯟꯁꯟꯅꯁꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯗ ꯕꯦꯁ ꯇꯧꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯄꯝꯕ ꯑꯣꯏꯔꯤꯕ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯑꯁꯨꯝꯅꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯅ ꯃꯤꯇꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯗꯤ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯃꯁꯥꯒꯤ ꯍꯧꯔꯛꯂꯣꯟ ꯑꯃꯁꯨꯡ ꯆꯪꯈꯣꯜꯂꯕ ꯅꯥꯠ ꯆꯠꯅꯕꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯗ STꯒꯤ ꯗꯤꯃꯥꯟ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯇꯩꯕꯨ ST ꯁ꯭ꯇꯦꯇꯁ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯕ ꯌꯥꯗꯕ ꯌꯥꯝꯅꯃꯛ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯍꯥꯏꯕꯁꯤꯒ ꯃꯤꯇꯩꯒꯤ ꯄꯨꯋꯥꯔꯤ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯃꯤꯇꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯈꯛꯇꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯤꯇꯩꯕꯨ ST ꯁ꯭ꯇꯦꯇꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ STDCMꯅ ꯇꯧꯔꯛꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯂꯣꯖꯤꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯀꯟꯅꯃꯛ ꯌꯦꯠꯂꯤꯕ ꯑꯆꯨꯝꯅ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯄꯨꯋꯥꯔꯤꯒꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯇꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯃꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯟꯖꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯅ ꯌꯦꯠꯐꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯂꯥꯛꯅꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯃꯤꯇꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯗꯁꯨ ꯁꯣꯛꯍꯟꯒꯗꯕ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯩꯇꯩ STꯗ ꯆꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯃꯤꯇꯩ STꯗ ꯆꯟꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯌꯦꯠꯂꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯅꯤꯃꯛꯅ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯃꯥꯏꯀꯩꯁꯤꯡ ꯂꯣꯏꯅꯃꯛ ꯂꯩꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯤꯇꯩ STꯒꯤ ꯁ꯭ꯇꯦꯇꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯒ꯭ꯔꯥꯟꯠ ꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯤꯇꯩ STꯗ ꯁ꯭ꯇꯦꯇꯁ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯄꯤꯗꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯃꯁꯤꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯃꯦꯟ ꯇꯧꯔꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯠꯅꯤꯡꯉꯥꯏꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯇꯩꯕꯨ STꯒꯤ ꯁ꯭ꯇꯦꯇꯁ ꯄꯤꯔꯁꯤ ꯍꯥꯏꯕꯁꯨ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯇꯩꯕꯨ STꯒꯤ ꯁ꯭ꯇꯦꯇꯁ ꯄꯤꯔꯁꯤ ꯍꯥꯏꯔꯕꯁꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧꯗ꯭ꯔꯕꯗꯤ ꯑꯁꯨꯝꯃꯛ ꯑꯣꯏꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯇꯩ STꯒꯤ ꯁ꯭ꯇꯦꯇꯁ ꯐꯪꯕ ꯅꯠꯇ꯭ꯔꯒꯅ ꯐꯪꯗꯕ ꯍꯥꯏꯕꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯇꯩ ST ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯌꯦꯠꯂꯤꯕ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯅ ꯃꯤꯇꯩ STꯒꯤ ꯁ꯭ꯇꯦꯇꯁ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ
matik jaraba maramsing piduna makhoi argument tawbadi yai adobo mitaisu ST gi status pigadabari haiba demand asiga loinari maramsing asini hena matik jarabadi karam tawba haiba siju khanaba yaba wafam de asumak waribane karigumba manipur government mitaisu ST gi status pigadabani hai recommendation tawkre aina khallase aduga sumna kari tawba ngamgadori makoina manipur government da mitai ST ohenba yaro hand pressure piba ngamgadra karigumba pirakle hana sulaura simadu state government karamna treat tawbane Harakliba mayam masih kimatakta cum haribam mahiroi ki lupa asina manipur ki singda best tawba mahiroi lup singki apun body ama body emani hana claim tawjariba asi asumbaran haina hanglabdi kari pakumpi gane masih kimatik caba pakumpi nada bobo hai makoi da laigadra habasini haujik meidai bo ST ki status piga tabani habigi demand asida makoi yamna lebak masa ta da bobo fung krasulana sandorak labra habigi singna wasulai tabadi nate Housing dan Constitution ki makada ST websing asina kari gamba ahenba kudong chaba kharap fangli aduba kudong chaba sing adu mitai na kalak padagi ST wedeng bani ana kari gamba maral sirak labadi madumakti yamna lebak masa tadaba apri wakal suidan tatuna tokani aibasi khangtin ba mathau tai MP sana jaguna Manipur University of Culture bo Central University ki thak taung kat pagi thabak yangchen na ba Union Education Minister unakre Manipur University of Culture MUC bo Central University ki thak taung kat ba ki thabak hena Tabak jang sinadabak ngasi Rajya Sabha ki MP ning thau sana jaw balai sembana Union Education Minister Dharmendra Pradhan ka una kheba loinana Union Minister ki maikai de gisu tabak si hena jang sin lagani abi ki tha jaba pirakre aire Rajya Sabha ki MP ning thau sana jaw buna ngasi ayupung mapan makhairom tabada New Delhi ki 1910 Modi Mark Delay Education Skill Development and Entrepreneurship ki Union Minister Dharmendra Pradhan ki officer residence da una kheba Aduda Manipur University of Culture ki Vice Chancellor Professor Paunam Gunindra Amade MP sana jawagi media advisor Masnam Sihibadatta Luang Susat Yake MP ki Maikai de University asiba Central University ki thaktaung khanaba ki matang da memorandum amaso pesin ki bagal loina ning thogi Maikai de Manipur da sajaba kauna ki chafu amade Langyan P amasu Union Minister da kutul tamke Onaki badu da Union Minister ki Maikai de thabak si komda yangsil ki hiana khomang chawsin da hona ki aina phangdorake Odisha ki Utkal University of Culture ki Matungda Manipur University of Culture ase India ki oina anisaba culture ki university ni ananing thauna thamduna Union Minister ki pungning singsen ke Manipur University of Culture bo Central University of Khatpa ki thaba kamari lainana ningthauna Culture and Tourism Minister Kishan Reddy amade MOS Education Minister R.K. Ranjan su unagadore ningsing bajabadi RL Culture ki mamal jawla bapukai singasi bo khatnabagi Ningsing bajabadi RL Culture ki mamal jamla ba pukai singa sibo chawkhan na bagi pantamda Manipur lekhang de English ani tara ka manga de tingkat ke ba MUC wa Central University wana bagi matangda MP sana jabana handak te pangthok ki parliament ki nongchumi famda special motion wana se table tawkrabane nagalambarom da so loan duna protest tawragane Public Works Department PWD ki workers master role amadi casual da thabak tawrbe employees ki bithokta na lairiba thadara ki talap bithokta badi hayang da ki hona Kwaya tong dalaiba PWD ki head office get cholon sin protest tawragani ana phangdokre ngasi joint coordinating committee PWD ki president Tongpram Tegen Rajna phangdokhibada workers master role amri casual da thabak torwe employees ngasi mabang sahi ki November thadagi ngasi popa talap pithoktan leire tha tara talap phangdaba sin corona ki awa pasai theng marak asida muke hen awa pamay unhalle lengak to wakala basu thausadan leire lengak na employee amada piba khotong sabasing amada phangde Si Minister ki Haksel ki tengpak kana sing amata phangdaba asina pendaba kaya pokalle aike September tara kani thoi da nupi ki dabi pukhatpa thoram pang thokane Laibaka sigi nupi sing ba awang ba thakta pukhana da Prime Minister Narendra Modi na lising ani tara ga mari da ki Prime Minister wairakpaga beti pachao beti parao ha pa kholau pukhatuna masing jamla ba nupi sing bo pangthan khrabasu nupi angang amade Aton ba furuf ki nawribi nupi masa kaya ki mathakta chathapa pamdaba crime basing leptan hengalagli basi paleba lengak asina nupi oi bising bo ngakbi sen bibang amdre aibadu tagli masida sunathan doba amasung nupi animak thong manana chakot minadaba ngamnadaba National Federation of Indian Women na sahidi sangsinna taksin duna laklaba Lok Sabha amas State Assembly sing da akan na nupi ki sit kuntra kak na dabi taksin duna laki ba sahi kun mga mapong paraklaba pabuda Yegoy na sanhanan ba thorang dre malem ki nupi ki nubit Mars ni pan lak da lengak asina nupi sing bawang batak ta pukhan na da wafam toy na phangtok labasu RSS ki pautak makada nupi sing banam thaduna thamna da honare BJP da nauna jarok lapa wangjing ten thak kendra ki mioi kaya MLA Brojen okre miyam gi mathau ta ba chawka thorang sing paikatpa matam da government ki phan khak ngara ka thabak tawroi
मियाम के अपाम बम दिजाई फन बगिनी हरपति इसागी लनाई संफम पुतोक्तन मियाम की नमक हनबले तना थबक तौगनी हना वांगसिंग तेंथा केंद्र के एमएलए पाउनम प्रोजेक्ट फंगदोखरे वाफम सिंगरांग नुबिदां केंद्र सिकी मनंग चनबा टैक्स मबदे चिंगथम की मुंग तरा मंगरुंग की जावना पमियो सिंग बीजेपी दे जारुकपदा हराउ तरम उपगी थरमदा एमएलए प्रोजेक्ट फंगदोखिबने एमएलए प्रोजेक्ट मखा ताखिबदा लेबाक सिकी प्राइम मिनिस्टर नरेंद्र मोदी स्टेट सिकी स्टेट मिनिस्टर एन बिरेन अनि की मखा केंद्र सिकी मियाम नुंगसी बिदुना मिदोइना थागत पिरकलिबा अहकना केंद्र सिकी मियाम की तम पैखलिबा सको थोरांग की थबक क्याबो अपेन बाबो पिरदुना अमदि बीजेपी पुदुंग सिबिदुना संपिरकलिबा मियाम की थाजबा खक मंगन जरोय इसागी अरैब खुदिमक कथोक्तुना मियाम की याइफना थोरांग सिंग पैखटकने बीजेपी दा नौना चंगलक्लबा मियोसिंग अदुदा बीजेपी वांगजिंग तेंथा मंडल की प्रेसिडेंट ओक्रम सुनील कुमार ना बीजेपी के लिंगन जांदुन हराव तेम ओके माखा तरकपा अतोपा पाउ अमदना तालिबान ना कैप्चर तौरे हाइबा याखिद्रे हौजिक नॉर्दर्न अलायंस की कांगपुन लेरिबा माफम सिंग तालिबान पूरा कैप्चर तौरे हाइन लाउथोकिबा दो नॉर्दर्न अलायंस ना याखिद्रे हौजिक सुनकलनी मकी मैकैदा अकनब खुथोगनरे पाकिस्तान तालिबान की मतंग पांगसिलकपा बोलेपा क्याना जानिंगदबा फांगदोखरे पांजेर हौजिक अकनब मुंग नकल अहिमक चाउना असोक अपन यावरे हाइरे नबी अहुम द नोंगमई कापख्रे बिहार की वेस्ट चंपार डिस्ट्रिक्ट निंगथौकपा नमित के इंडियन आर्मी की लानमी अमना महा की लोइनबी यावना नबी अहुम द नोंगमई कापख्रे एकोइस नरेट शहर दिल्ली कंटेनमेंट द पोस्टिंग ताबद की सुटी लौरग बिहार द थोलपरि नोंगमई काप की थौथोपद थोखिबा पतम द भाग युवांगावखि हाइरे एकोइस अदुगी लोइनबी अमसुंग कंप्लेनेंट अनिता साहन आइखि अयाकी इपुरोइबा अयुक्त युवांगावखि अमसुंग अगोंद फूसैबा तौखि अयाक सुमदगी नाथोक्तन चेनखि अमसुंग खुंगंगी नपी ग्रुप अमगी मेमद लोतुन लैखि अयाकी इपुरोइबा डबल बैरल राइफल अमा पाइरगा अयाक तमना चेंचलखि माना नपीसिंग अदुदा अगोंदगी हंदोकनबा हाइखि तौगी मसुंग अयाकपु कन्ननबा मखोय हंदोकु याखिदे ममई संग नरेशना मखोयदा डबल बैरल अदु कापखे बारागसीद हाउसिंग हैक की ममांग फंखिबा पाउद ngasi मणिपुर द मियोय चनी मरफुगनी थोय कोविड-19 पॉजिटिव ओइबा थेंगनग्रे अदुबो लाइसेराजिदगी ngasi मियोय अमा फौबा सिगित्रे हाइरे अरबिदा कंटेंट सिंग असिगी मरो ओइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरिबा पुनम पथागसरी चैनल असिना तुमदा कानरबदि सब्सक्राइब तौबिद्रिबसन सब्सक्राइब तौबिरंगो लेना लाइक एंड शेयर तौसु काबिगन तमकपो अमखना थागसरी।